ꯑꯩꯈꯣꯏꯅ ꯊꯕꯛ ꯑꯃ ꯅꯧꯅ ꯍꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯐꯣꯀꯁ ꯇꯧꯒꯗꯕꯁꯦ ꯊꯕꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯅꯣꯂꯦꯖ ꯇꯥꯟꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯥꯟꯕ ꯑꯃꯁꯨꯡ ꯃꯤꯒ ꯀꯅꯦꯛꯁꯟ ꯕꯤꯜ ꯇꯧꯕꯁꯤꯅꯤ ꯅꯠꯇ꯭ꯔꯥ ꯑꯩꯁꯨ ꯚꯤꯗꯤꯑꯣ ꯁꯦꯝꯕꯁꯦ ꯍꯧꯔꯛꯄ ꯀꯨꯏꯗ꯭ꯔꯤ ꯑꯗꯨꯕꯨ ꯃꯌꯥꯝꯒꯤ ꯂꯚ ꯑꯦꯟ ꯁꯄꯣꯔꯠꯇꯒꯤ ꯑꯦꯗꯚꯔꯇꯥꯏꯖꯃꯦꯟꯠ ꯚꯤꯗꯤꯑꯣ ꯀꯌꯥ ꯑꯃ ꯐꯪꯕ ꯉꯝꯖꯔꯦ ꯑꯗꯨꯕꯨ ꯑꯦꯗꯚꯔꯇꯥꯏꯖꯃꯦꯟꯠ ꯚꯤꯗꯤꯑꯣ ꯀꯌꯥ ꯑꯃ ꯐꯪꯕ ꯇꯥꯔꯒꯁꯨ ꯑꯩꯉꯣꯟꯗꯗꯤ ꯄꯩꯁꯥ ꯌꯥꯝ ꯂꯦꯝꯍꯧꯗꯦ ꯃꯔꯝꯗꯤ ꯑꯩꯅ ꯑꯦꯗꯚꯔꯇꯥꯏꯖꯃꯦꯟꯠ ꯇꯧꯔꯤꯁꯦ ꯒꯤꯐ ꯑꯋꯦꯒꯤ ꯐꯣꯔꯝꯗ ꯂꯣꯏꯅ ꯇꯧꯖꯩ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯕꯨ ꯐꯣꯂꯣ ꯇꯧꯕꯤꯔꯤꯕ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯈꯖꯤꯛꯇꯪ ꯑꯣꯏꯔꯁꯨ ꯀꯥꯟꯅꯕ ꯐꯪꯍꯧꯅꯕꯒꯤꯗꯃꯛꯇ ꯑꯃꯁꯨꯡ ꯑꯩꯅ ꯑꯦꯗꯚꯔꯇꯥꯏꯖꯃꯦꯟꯠ ꯇꯧꯕꯤꯔꯤꯕ ꯃꯈꯣꯏꯒꯤ ꯕꯤꯖꯤꯅꯦꯁ ꯑꯗꯣ ꯈꯖꯤꯛꯇꯪ ꯑꯣꯏꯔꯁꯨ ꯒ꯭ꯔꯣ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯩꯁꯨ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤꯕꯅꯤꯅ ꯄꯩꯁꯥ ꯇꯣꯡꯕ ꯇꯣꯡꯗꯕ ꯊꯤꯗꯅ ꯑꯩꯒꯤ ꯅꯣꯂꯦꯖ ꯍꯥꯟꯅ ꯇꯥꯜꯂꯤꯕꯅꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯍꯥꯟꯅ ꯇꯥꯜꯂꯤꯕꯅꯤ ꯑꯃꯁꯨꯡ ꯀꯅꯦꯛꯁꯟ ꯍꯥꯟꯅ ꯕꯤꯜ ꯇꯧꯔꯤꯕꯅꯤ Anyway, ꯑꯩꯅ ꯉꯁꯤ ꯆꯠꯂꯤꯕ ꯑꯁꯦ ꯅꯍꯥꯟ ꯑꯩꯈꯣꯏꯅ ꯀꯅꯦꯎꯝꯕ ꯁ꯭ꯇꯣꯔꯒꯤ ꯒꯤꯐ ꯑꯋꯦꯒꯤ ꯑꯦꯅꯥꯎꯟꯁꯃꯦꯟꯠ ꯑꯃꯈꯛ ꯇꯧꯖꯈꯤꯕ ꯑꯗꯨ ꯃꯈꯣꯏꯒꯤ ꯋꯤꯅꯔ ꯑꯁꯦ ꯑꯩꯈꯣꯏꯅ ꯈꯟꯖꯔꯦ ꯈꯜꯂꯕ ꯃꯇꯨꯡꯗ ꯉꯁꯤꯁꯦ ꯃꯈꯣꯏꯒꯤ ꯋꯤꯅꯤꯡ ꯄ꯭ꯔꯥꯏꯖ ꯑꯗꯨ ꯄꯤꯕ ꯆꯠꯆꯕꯅꯤ ꯀꯅꯦꯎꯝꯕ ꯁ꯭ꯇꯣꯔꯒꯤ ꯑꯣꯅꯔꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯄꯣꯁꯤꯕꯜ ꯑꯣꯏꯍꯟꯕꯤꯕꯒꯤ ꯃꯌꯥꯝꯅꯁꯨ ꯂꯦꯞꯇꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯑꯩꯈꯣꯏꯅ ꯒꯤꯐ ꯑꯋꯦ ꯀꯌꯥ ꯑꯃ ꯇꯧꯕ ꯉꯝꯅꯕꯒꯤꯗꯃꯛꯇ Thank you so much for watching. See you in the next video.